ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯤꯗꯜ ꯏꯁ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯁꯔꯨꯛ 150 ꯍꯦꯟꯅ ꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕ ꯂꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 9.5 ꯃꯤꯂꯤꯌꯟ ꯁ꯭ꯔꯨꯝ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯅ ꯋꯥꯔꯜꯒꯤ ꯃꯦꯞꯇ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯎꯕꯁꯨ ꯐꯪꯕ ꯅꯠꯇꯦ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯁꯤꯗꯒꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯏꯖꯔꯦꯜꯅ ꯒꯥꯖꯥꯗ ꯑꯉꯛꯄ ꯐꯪꯅ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯕꯣꯝ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯕ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝ ꯑꯃꯅ ꯐꯣꯡꯅ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯁꯤꯗ ꯅꯠꯇꯦ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯐꯥꯎꯕ ꯚꯥꯕꯣꯛ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ इजरायलगी मखुता करी करम पोसक लेबगिनो मालेमगी लेबाक अमन फावबा इजरायलगी मथक्ता वा अमता ngang ngamdriba ase aduga masi masu karigi damakta hainaribano karigumba इजरायल हाइबा लेबाक asi kairabadi malem pumbagi economy asisu lekha tagani haina masida nate kamdongna इजरायलगी मखुता मालेमदा सिनारिबा कंप्यूटर मोबाइल amadi personal information mayamsing asi इजरायली कंट्रोल दा लेरिबनो हाइना mayam sing asigi maram somna khanglakpa mikupta somni wakhal adu bharam soidna chatkani mapung fana video asibu yengbiduna amutang khangdoksi missing yamjadravasu Israel gi military asi yamna powerful oi haiba asimati kakningai leitrava wafam amane Israel Defense Force ta highly trained tawraba lanmi amadi khamthingna chawkhatlaba military amadi warfare technology su leijari अदुबु मिलिटरी की पांगल खक्तना लेबाक मयामबु मचिन मेंदुना थंबदि खक ओइथोकपु नत्ते तसेंगना हाइरगदि इजरायल मिलिटरी दगि हेना एडवांस ओइबा कंट्री मयाम अम लेख्रे खुदम ओइना लौसे चाइना रशिया यूएस अमदि इंडिया नि हाइबिया अदुबु मतौ करमना इजरायल द करी करम पोसक लेइबननो मालेमगी लेबाक कयाबु हंगी लाइदिगुमना सानरिबा अमदि करीगी अमेरिकान इजरायल बु मतम लेबा खिविकता मतेंग पांगबा तोक्थ्रिबा अखोइना खंगी इजरायल असि जीवसना खुंदाबा लमनी हाइबा मखोइना इजरायल लेबाक असि सेमखिबा मतमदा मसिंग थिंगमद्रबा लानफम अमदि अवाना क्या मायोकनखि मिडल ईस्टबु ओइरो वर्ल्ड वार 2 गी हिटलर गी मतमदबु ओइरो अवाबा क्या अमा मायोकनखि वर्ल्ड वार 2 गी मतमदा हिटलरना जीव्स मिलियंस तरुकरोम हातखि अमदि मियोट मिनेगी मथक्ता मखोइगी लमदगी फावबा तांथोरखि mayam sing asibu jiu sing na thengnaduna makhogi unity amadi lawsingtana ngasidi malemgi hiram kya da khwaidigi powerful oiba lebak am oiba ngamle makhoina science technology amadi world gi economy forward paiduna sakti leba lebak am oiba ngamle hairiba wafam mayam sing asigi praman somna minute kharagi matungda soidina khangba ngamlagani ahanba wafam asite technology gi maramda neinasi aikoina Microsoft haina khangnariba Bill Gates ki company asna computer ki operating system Windows saduna aikoina sinari Microsoft ki hanagi CEO Steve Ballmer asi Jews amani haujisu Microsoft ki 4% stock ti nufa asna pairi asuk chawkhraba company asigi 4% asi yamna chawkhraba senpam amani maramaduna Steve Ballmer na company ki board ta power yamna leiri masi masu yengsi Microsoft na software kya marum amasani khudam oina Microsoft Word Excel, OneDrive na chingba mayam ama leiri amuktang mun hayengbiyo India da sizinariba computer mayam asigi chada mawdra henbadi Microsoft Windows soiduna siznaramgani aduda natte malem pumbadasu ayambana Microsoft Windows na henna sizinari laptop amadi computer da sizinariba processor Intel asigi control asisu juicingi makuta leiribani maramdi Intel gi yamna maruoiba employee listing ahum amadi Intel gi research lab su Israel da lei somna laptop ama hekta lawbiyo HP oiro Lenovo oiro natragana Dell bu oiro Intel processor sinabagi oithokwa asi 90% chances oigani masidi sumatagi ahubani hauchi malemda khwaidagi pamnariba Dell company gi mapu Michael Delby su Jews family amadagini अखोइना ख्वाइदगी फाबा गेमिंग ग्राफिक कार्ड ओइने सिजनरिबा निविडिया कंपनी अस्तेसु इजरायल गेम चाव सरुक यावरिबनी अमरोमदना हौजी हौजी अखोइना सिजनरिबा मोबाइल टेक्नोलॉजी असिदा जीव सिंगी मखुत क्या यमना यावरिफा सोमना गूगल गी मरमददी सोइदना खंगम लगनी हाइदबसु यारगनी हैना खंजै
Aduga hojik somna yengliba video asi Google gi product ama oiriba YouTube haiba platform astani. Google gi founder Larry Page amadi Sergey Brin su Jews ni. Kitang kupta na yengsi. Aikoina app kya download tawnariba Play Store asda achowa company kya gi app khudam oina Amazon, Netflix, Zomato, Ola, Uber mayam ama yauri. Asigumba achowa company mayam asina fawbo Google na yadaba thapk amada tawti maramdi Play Store dagi makogi rules and regulation kya pan sinduna remove tawgi power to Google da leibani. Aduna asigumba company sing asina Google bu yana na bachali natrabadi makogi company da achowa amangwa ma oigadawribani. Hauchiki matam asida malem pumbagi oina maru oina mobile gi operating system ani sisinani. Android amadi Apple iOS ni haipya. Malem gi chata 90% mobile user singna Android sisinari amadi Android OS ki mapu asisu Google ni. Aduga Google gi founder na Jews ni. Sweden ngakpa ma forum gani. Masina loiba natri makha mukta jarakike. Aikogi viewers singi marakta WhatsApp, Facebook amadi Instagram kana sisinabibage. 99% masigi pokum oina app ahum asigi manungda ama natraga amadi soidina sisinabirangani. App mayam sing asigi mother platform asi Meta ni. Aduga masigi founder na Mark Zuckerberg na oiri. Founder masamak asi Jew family amadagini. Amuktang som na kantavyo. Facebook ki makuta malem gi miuba kya ki loiba naidraba data leramgani haiba asi. Asigumba company asina country amabu numit amada lekha tahanbagi sakti chu leiribani. Masida nate somna Chat GPT ki maramdasu soidina tabiramlagani. Mioi kharadi haiba Chat GPT asibu sizinabagi hainabi ama soidina leiramlagani. Masigi AI platform asina mioi kyagidi hingbada yanma chawna mating oinare. Adubu Chat GPT asi kanana sariba som khangbirabra. Haiba AI platform asi Open AI gi founder Sam Altman sabni masamak Jew family amadagini. Hauji malemda sinariba ayamba technology asi Jew singi control leiri. Maram maduna kana matana Jew singi mayukta leige khalude. Malem gi mafam kyada leiriba Jews mayam asi automatic ta Israel gi citizen ngaktani amadi makoina kangi. Israel haiba leibak asi kyara kana lan thingnaduna yamna wana semkiba leibak amani haiba. Indiana ningkha tamkiba tha tarage matung haibadi May 1948 ta Israel ningkha tamba lebak ama oiki adubu ngasi fawda asumna haikiba leitri madudi karigumba Israel da amang ata thoklabadi makoigi app natraga technology mayam adu thingjingani haiba asi adubu Jewsina Israel gi mayokta chatkani haiba asimadi oithoktabu wafungni maramdi Jewsing asidi makoigi unity amadi loksing haibagi dabak maming chatlibani. Asumna Israel gi Jewsingna malem gi technology ayamba makoigi control makada thamlibani. Ngasi fawda malem asida thorkiba anoba idea amadi technology sing asi Jewsingna hanekte oirami. America da leiba company bu oiro India da leiba bu oiro company amagi highest level top member singda Jews amadi soidina yaurami. Somna khangbiramlagani. Haujiki matam asida technology asina malem gi business kya amabu 90% directly natraga indirectly control tawi haiba. Maramaduna lam kya amagi economy di Israel na control tawri bani. Makata poina muk land sizinariba military product amani lanmi singi maramda khanasi. Israel IDF asi malem gi powerful military singi manungda amani haibi. Haujik Israel da 1,70,000 active military personnel leiri aduga chawrakna 5 lakh personnel su reserve oina thami. Israel da 15 lakh male amadi 15 lakh female military da join tawnabagi fit oina leiri. Darkar lakpa matamda makoigi country gi damak lan thengnanaba sim saaduna leiribani. Israel da misak amana masagi chahi taraga nipan surakpada military yaudaba yate. Nupagi oina tha kuntra taruk aduga nupigi oina tha taraga nipan military da leitaba yate. Israel da Navy, Army, Air Force ki mathakta sathiraba khutlai kya ama leiri. Makoina yeknabagi target adubu hek thugaidriba makai lemna khak thade. Israel gi secret agency Mossad asi malemda khwaidagi mating leiba secret agency amani haina launi. Ngasi fawda Mossad na yeknaba singi mayumna fawba changduna loisinbagi record leiribani. Khutlai gi matang lakpada hauji
Israelda Middle Eastda khwaidagi advance oiba khulai kya ama leiri. Kangfalda lanthengna 2,200 tank amadi 530 artillery leiri. Nongthaki oina 340 advanced fighter jet amadi 142 attack helicopters leirivani. Isingda lanthengna 49 attack ship amadi 5 submarines su leijari. Masigi mathakta yeknabagi missile kyabu mayok nanaba 3 level air security system thapni. Khwaidagi kanarba Israeli Iron Dome asina yeknabagi missile singna kilometer 75 fawda leiba matam natraga kilometer 10 fawba nongthakta thugaiba ngami. Haiba system asina yeknabagi missile kyabu Israel gi lemaida yodringaida intercept tawduna mang takhangani. Medium range missile bu ngakthoknanaba Israel gi oina David Sling system deployed tawri. Haiba system asina 15 km gi awangba amadi 300 km far gi arapada leiba missiles kyabu detect tawduna destroy tawbusu ngami. Atubu handakta Iran na kilometer lising ama hena thapa mafamdagi kaptharapa missile kya adubu kamdawna thengnakifa. Asigumba long range missile kya asibu thengnanaba Israel gi ahum suba air defense aero system leijani. Haiba aero system asi world gi long range missile singi manungda ama oirivani. Haiba missile system asina 2,400 km thapa amadi 100 km wangwa mafamda samlapna sundrangda lakba yeknabagi missile fawba intercept tawduna loisinba ngammi. Matau asumna technology, economy amadi defense side sector ahum asida Israel na yamna chawba saruk ama paisinduna. Ngasidi malemgi sakti lerba lebak kyana fawba Israel gi mayokta lepa ngamdre. Taseng Israel na malemgi economy asibu makoi gi makuta sanabagi power leiraba jala. Amadi Indiana ngasi Israel gi film asi yongnabi damakta karikram khongtang lokhatpa darkar tagdori. Habigi matangda somgi motsu comment section da isinbiram. Matang asta Daily Dose Manipur na mayamdagi kainanabi athangni sari. Kariguma video asibu enjoy tawirabadi soidina video asibu like, share amadi channel asida subscribe toksin biramasu kawbiram kana.